ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯨꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯈꯪꯂꯕꯗ ꯏꯁꯧ ꯏꯔꯥꯡ ꯀꯟꯅ ꯇꯧꯅꯔꯤ꯫ ꯐꯖꯕꯤꯒꯤ ꯃꯃꯥ ꯂꯇꯥꯅ ꯉꯁꯥꯏꯗꯒꯤ ꯀꯞ ꯂꯥꯎ ꯇꯧꯗꯨꯅ ꯉꯥꯡꯉꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ꯫ ꯑꯁꯨꯛ ꯅꯧꯔꯤꯕ ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯅꯌꯨꯝꯗꯣ ꯄꯥꯜꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯔꯝꯅ ꯂꯩꯔꯨꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯆꯥꯈ꯭ꯔꯦꯗꯀꯣ꯫ ꯑꯩ ꯆꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ꯫ ꯆꯥꯎꯊꯣꯏꯅ, ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯃꯃꯥ, ꯁ꯭ꯋꯥꯏꯗ ꯀꯞ ꯂꯥꯎ ꯇꯧꯔꯅꯨ꯫ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯅꯆꯥꯅꯨꯄꯤꯗꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗꯅ ꯈꯔ ꯁꯦꯟꯅ ꯈꯣꯠꯅ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯁ꯭ꯋꯥꯏꯗ ꯀꯞꯁꯤꯟꯅꯗꯅ ꯇꯧꯔꯅꯨ꯫ ꯇꯥꯅꯤꯡꯗꯦꯕ ꯑꯩ꯫ ꯍꯣ, ꯃꯈꯣꯏ ꯃꯄꯥꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯁꯦꯟꯅꯕ ꯀꯩꯗꯧꯒꯦ? ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯊꯩꯅꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏ ꯃꯄꯥꯒꯤꯗꯤ ꯅꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ, ꯑꯩꯉꯣꯟꯗꯒꯁꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯅꯒ ꯇꯧꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯃꯥꯡꯍꯟꯕꯅ ꯃꯥꯅ ꯃꯥꯡꯍꯜꯂꯒ꯫ ꯍꯣ, ꯇꯥꯏꯅꯔꯣ ꯇꯥꯏꯅꯔꯣ, ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯣ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯗꯤ ꯅꯣꯏꯒꯤ ꯇꯥꯏꯅꯐꯝꯅꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯈꯩꯗꯤ ꯃꯥꯅ ꯂꯣꯏꯅ ꯌꯥꯏ, ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯏꯔꯒꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯗꯅꯒ꯫ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝꯅ ꯃꯔꯩ ꯇꯧꯅꯔꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯊꯣꯏꯕꯅ, ꯏꯃꯥ, ꯄꯥꯕ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯅꯣꯏꯅꯤꯒꯤ ꯍꯧꯅꯕꯤ ꯑꯋꯥꯏ ꯑꯈꯨꯝꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯦꯕ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯇꯥꯔꯒ ꯀꯂꯛ ꯄꯦꯟꯅꯕ ꯊꯕꯛꯇꯣ ꯈꯤꯠ ꯇꯧꯔꯅꯨ ꯀꯩꯗꯧꯒꯦ? ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯉꯥꯏꯔꯒ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯈꯟꯅꯅꯕ꯫ ꯏꯕꯨꯡꯉꯣ, ꯅꯃꯥꯁꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯀꯨꯏꯅ ꯊꯝꯃꯅꯨ, ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯁꯛ ꯑꯁꯤ꯫ ꯂꯇꯥ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯐꯖꯕꯤ ꯑꯃꯗꯤ ꯊꯣꯝꯕ ꯑꯅꯤꯗꯣ ꯊꯣꯝꯕ ꯍꯣꯏꯒꯤ ꯈꯨꯟꯖꯤꯜꯗꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯌꯧꯔꯦ꯫ ꯇꯥ ꯊꯣꯝꯕ, ꯅꯣꯏꯒꯤ ꯈꯨꯟꯗꯨꯕꯨ ꯌꯧꯗ꯭ꯔꯤꯕꯣ? ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯩꯕꯨ ꯋꯥꯕꯅ ꯁꯤꯗꯣꯔꯦꯃꯤ꯫ ꯑꯁꯤꯗ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤꯗꯅꯤ, ꯌꯧꯔꯒꯨꯝꯕꯅꯤꯗ꯫ ꯑꯁ, ꯁꯨꯃꯥꯏꯅ ꯂꯥꯞꯅꯤ ꯈꯪꯖꯔꯝꯃꯕꯗꯤ ꯆꯦꯟꯖꯔꯝꯃꯣꯏꯗꯕꯅꯤꯍꯦ꯫ ꯌꯨꯝꯗ ꯈꯣꯟꯊꯤ ꯆꯥꯔꯁꯨ ꯆꯥꯅ ꯑꯗꯨꯝ ꯍꯟꯖꯔꯝꯃꯗꯝꯅꯤ꯫ ꯑꯩꯅꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕꯅꯤ, ꯀꯣꯟꯅ ꯇꯞꯅ ꯆꯦꯟꯁꯤ ꯍꯥꯏꯗꯅ꯫ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯆꯦꯜꯂꯁꯤ ꯍꯥꯏꯗꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯅ ꯆꯦꯜꯂꯛꯏ ꯅꯠꯇ꯭ꯔꯣ? ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯟꯕꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯆꯩꯗꯣ ꯇꯥꯕ ꯇꯟꯕ ꯈꯪꯂꯕ꯭ꯔꯥ? ꯏꯃꯥ ꯄꯥꯕꯅ ꯆꯩꯕꯕꯨ ꯀꯩꯅꯣ? ꯉꯥꯏꯍꯥꯛ ꯆꯩꯉꯥꯡ ꯇꯧꯔꯁꯨ ꯈꯔ ꯂꯩꯔꯒ ꯑꯗꯨം ꯐꯈ꯭ꯔꯗꯧꯗꯨꯕꯨ꯫ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯃꯨꯛ ꯐꯨꯔꯛꯄꯗꯨꯅ ꯉꯥꯏꯍꯥꯛ ꯈꯥꯡꯉꯣ, ꯅꯣꯏ ꯇꯥꯆꯧꯅ ꯐꯨꯕꯕꯨ ꯀꯥꯏꯅ ꯍꯥꯏꯗꯤꯔꯣ ꯅꯪꯒꯤꯁꯦ? ꯑꯁ, ꯌꯥꯔꯤꯁꯦ ꯃꯔꯤꯗꯣ ꯈꯤꯠ ꯇꯧꯔꯛꯑꯅꯨ꯫ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯗꯧꯔꯦ꯫ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯣ ꯀꯥꯎꯅꯤꯀꯣ? ꯍꯣꯏꯁꯦ, ꯏꯃꯥꯗ ꯈꯣꯏꯔꯝꯕꯗꯨ ꯅꯠꯇ꯭ꯔꯣ? ꯀꯥꯎꯔꯦ ꯀꯩꯁꯨ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯉꯥꯡꯅ ꯂꯥꯛꯄꯗ ꯊꯣꯡꯕ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯏ꯫ ꯊꯣꯡꯕ ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ, ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯣ꯫ ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯑꯩꯅꯦ, ꯅꯆꯥ ꯑꯇꯣꯡꯕꯅꯦ꯫ ꯇꯥꯊꯣꯛꯅ, ꯍꯣ, ꯀꯅꯥꯅꯣ? ꯏꯃꯥꯒꯤ ꯊꯣꯡꯕ ꯅꯪ ꯑꯣꯏꯔꯦ? ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯅ ꯇꯧꯔꯛꯏꯁꯤꯅ? ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯏꯃꯥ꯫ ꯐꯖꯕꯤ, ꯏꯃꯨꯡ ꯆꯪꯉꯣ ꯂꯥꯛꯑꯣ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯅꯥꯅꯣ? ꯊꯣꯝꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯃꯃꯥꯗ ꯇꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯆꯥꯅꯨꯄꯥꯅ ꯁꯍꯔꯗꯒꯤ ꯅꯨꯄꯤꯒ ꯆꯦꯜꯂꯛꯑꯦ ꯇꯥꯕꯗ ꯉꯛꯅ, ꯁꯍꯔꯗꯩꯅꯤ ꯍꯥꯏꯕ? ꯐꯖꯕꯤ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯏꯔꯝꯃꯤ꯫ ꯌꯥꯔꯦ ꯏꯃꯧꯁꯤꯗꯤ꯫ ꯑꯗꯣ ꯏꯃꯧꯕꯨ ꯆꯍꯤ ꯀꯌꯥꯒꯗꯤ ꯁꯨꯔꯒꯦꯅꯦ? ꯈꯔ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ꯫ ꯏꯃꯥ, ꯑꯩ ꯆꯍꯤ 19 ꯁꯨꯔꯦ꯫ ꯑꯗꯣ ꯏꯃꯧꯕꯨ ꯅꯁꯥꯅ ꯌꯥꯅ ꯂꯥꯛꯏꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯡꯕꯁꯤꯅ ꯅꯝ ꯍꯥꯗꯅꯒ ꯄꯨꯔꯛꯏꯔꯕ ꯅꯪꯕꯨ? ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯄꯅꯦ ꯏꯃꯥ꯫ ꯍꯣ, ꯐꯔꯦ, ꯅꯪ ꯅꯁꯥꯅꯕꯨ ꯌꯥꯅ ꯂꯥꯛꯑꯗꯤ꯫ ꯊꯣꯝꯕ, ꯏꯃꯧꯁꯦ ꯅꯪꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯌꯥꯅꯔꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯊꯣꯝꯕ ꯑꯃꯗꯤ ꯐꯖꯕꯤ ꯑꯅꯤꯁꯨ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯣꯝꯕ ꯇꯨꯝꯃꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ꯫ ꯐꯖꯕꯤ, ꯇꯥꯕ꯭ꯔꯣ? ꯐꯖꯕꯤꯁꯦ, ꯇꯥꯕ꯭ꯔꯣ ꯃꯤ ꯐꯖꯕꯤ? ꯌꯦꯡꯉꯨꯅꯦ, ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯣꯕ꯫ ꯍꯩ ꯐꯖꯕꯤ! ꯑꯁ, ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯗꯣ? ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯍꯧꯗꯣꯔꯛꯏꯁꯤꯕꯣ? ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ? ꯍꯧꯒꯠꯂꯣ, ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯇꯧꯗꯧꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯣ ꯑꯝꯇ ꯍꯥꯟꯅ ꯇꯧꯅꯕ ꯇꯧꯔꯣꯁꯨ꯫ ꯉꯝꯃꯔꯣꯏ, ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯦ꯫ ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯑꯌꯨꯛꯁꯤꯗꯕꯨ
ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯕ ꯀꯥꯏꯅ ꯇꯜꯂꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯉꯝꯗꯕ ꯌꯥꯔꯣꯏꯅꯦ ꯍꯧꯒꯠꯂꯣꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯏꯃꯥ ꯍꯣꯏ ꯍꯧꯒꯠꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯤꯅꯦ ꯑꯁ ꯉꯝꯃꯔꯣꯏ ꯀꯩꯁꯨ ꯌꯨꯝꯗꯗꯤ ꯏꯃꯥꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯧꯋꯦ ꯑꯩꯅ ꯑꯝꯇ ꯇꯧꯍꯟꯗꯦ ꯏꯍꯦ ꯅꯪꯅ ꯅꯌꯨꯝꯗ ꯇꯧꯕꯗꯨꯒ ꯍꯧꯖꯤꯛꯀꯗꯤ ꯀꯔꯥꯏ ꯃꯥꯟꯅꯔꯅꯤ ꯍꯥꯏꯒꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯖꯔꯛꯀꯅꯤ ꯃꯈꯣꯏ ꯇꯥꯇꯣ ꯑꯩ ꯇꯨꯝꯅꯤꯡꯉꯤ ꯍꯥꯏꯕ ꯀꯣꯟꯅ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯇꯨꯝꯃꯣꯕꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯅꯪ ꯊꯕꯛꯇꯣ ꯍꯥꯟꯅ ꯇꯧꯔꯨꯔꯣꯕ ꯐꯖꯕꯤ ꯃꯆꯤꯟ ꯑꯗꯨ ꯄꯩ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯥꯅꯣꯕ ꯂꯩꯆꯤꯟꯅ ꯃꯝꯈ꯭ꯔꯕ ꯑꯌꯨꯛꯁꯤꯗ ꯑꯩꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧ ꯀꯥꯏꯅ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯡꯕꯒꯤ ꯃꯇꯩ ꯃꯂꯦꯝꯕꯤ ꯑꯗꯨ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯅꯨꯔꯥ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯅꯥꯎꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯩꯃꯥ ꯏꯅꯥꯎ ꯅꯪ ꯍꯧꯒꯠꯂꯦꯗꯅ ꯍꯣꯏ ꯏꯆꯦ ꯇꯥꯇꯣꯟꯅ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣꯅ ꯉꯥꯡꯃꯟꯗꯅ ꯍꯧꯒꯠꯂꯛꯏꯅꯦ ꯑꯣꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯅꯁꯥ ꯁꯦꯡꯗꯣꯛꯑꯒ ꯃꯩꯔꯥ ꯀꯠꯅꯕ ꯑꯣꯏꯅ ꯇꯧꯔꯣ ꯏꯆꯦ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯅꯪꯅ ꯇꯧꯕ ꯍꯩꯔꯔꯣꯏꯕ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯃꯆꯦꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯃꯩ ꯍꯧꯒꯠꯅꯕ ꯇꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩꯁꯨ ꯂꯣꯏꯅ ꯍꯧꯒꯠꯅꯗꯨꯅ ꯇꯥꯊꯣꯟꯅ ꯃꯧ ꯑꯍꯟ ꯂꯦꯝꯕꯤ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯅꯥꯎꯗꯤ ꯍꯧꯒꯠꯈ꯭ꯔꯕꯔꯥ ꯍꯧꯒꯠꯈ꯭ꯔꯕꯅꯤ ꯏꯃꯥ ꯆꯥꯛꯁꯪꯗ ꯆꯥ ꯅꯨꯡ ꯊꯧꯔꯥꯡ ꯇꯧꯔꯝꯃꯣ ꯍꯥꯏꯗꯅ ꯑꯩꯅ ꯆꯪꯍꯟꯈ꯭ꯔꯕꯅꯤ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯩꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯁꯤꯗ ꯍꯧꯒꯠꯂꯝꯈꯤꯗꯧ ꯃꯥꯜꯂꯨꯗ꯭ꯔꯦ ꯑꯉꯥꯡꯅꯤꯅ ꯊꯦꯝꯅꯧꯗꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯏꯃꯥꯅ ꯈꯟꯕꯁꯨ ꯑꯩꯗꯤ ꯃꯣꯏ ꯁꯍꯔꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯇꯟꯗꯤ ꯇꯜꯂꯤꯀꯣ ꯂꯥꯏꯃ ꯏꯃꯥ ꯇꯞꯅ ꯍꯥꯏꯕꯤꯌꯨ ꯏꯅꯥꯎ ꯇꯥꯔꯗꯤ ꯑꯃꯨꯛ ꯀꯩꯅꯣꯝ ꯈꯟꯈꯤꯅꯤ ꯍꯣꯏꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯏꯃꯥꯁꯨ ꯁꯣꯝꯗ ꯆꯥꯛꯁꯪ ꯑꯗꯨꯗꯅ ꯐꯖꯕꯤꯅ ꯆꯥ ꯂꯣꯜꯂꯤꯅꯤ ꯇꯧꯔꯤꯗꯨ ꯑꯃꯨꯛ ꯇꯣꯏꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯈꯨꯅꯥꯛ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯄ ꯍꯩꯇꯗꯨꯅ ꯃꯩ ꯑꯗꯨ ꯆꯥꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯝꯃꯤꯕ ꯎꯠ ꯃꯈꯩ ꯑꯗꯨꯅ ꯐꯖꯕꯤꯒꯤ ꯃꯀꯨꯞ ꯃꯔꯨ ꯄꯨꯡꯉꯧꯅꯤ ꯉꯧꯔꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯇꯥꯊꯣꯠ ꯆꯪꯉꯛꯄꯅꯤ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯒꯤ ꯆꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯅꯦ ꯑꯦ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ ꯎꯠꯅ ꯄꯨꯡꯉꯧ ꯉꯧꯔꯦꯗꯅ ꯏꯃꯥ ꯃꯩꯁꯤ ꯆꯥꯛꯑꯣ ꯌꯥꯗ꯭ꯔꯦ ꯄꯨꯡꯁꯥꯏ ꯍꯦꯛ ꯆꯥꯏꯔꯦ ꯇꯧꯔꯤꯁꯦ ꯅꯪ ꯍꯩꯇ꯭ꯔꯗꯤ ꯏꯃꯥ ꯇꯧꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯅ ꯃꯩ ꯑꯗꯨ ꯍꯧꯒꯠꯂꯝꯃꯤ ꯃꯧ ꯅꯪꯕꯨ ꯅꯌꯨꯝꯗ ꯆꯥꯛ ꯍꯤꯟꯖꯥꯡꯒꯗꯤ ꯊꯣꯡꯉꯛꯄ꯭ꯔꯣ ꯊꯣꯡꯉꯛꯇꯦꯗ ꯏꯃꯥ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯛꯏ ꯇꯥꯊꯣꯠ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯈꯟꯖꯩ ꯅꯨꯡꯉꯥꯏꯇꯧꯔꯤꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅ ꯍꯦꯛ ꯈꯜꯂꯝꯕꯗꯨꯃꯛꯅꯤꯅꯦ ꯌꯦꯡꯉꯣꯏ ꯃꯧ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯍꯥꯟꯅꯗꯧꯅ ꯇꯧꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯩꯅꯕ ꯇꯝꯁꯤꯟꯗꯧꯅꯤꯀꯣ ꯏꯃꯥ ꯑꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯣ ꯍꯩꯗꯧ ꯃꯥꯟꯗꯤꯌꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯁꯨ ꯌꯥꯝ ꯇꯜꯂꯦ 이세 ꯍꯩꯇꯕꯗꯣ ꯍꯩꯅꯕ ꯇꯧꯗꯧꯅꯤ ꯏꯃꯧꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯇꯟꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯐꯖꯕꯤ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠꯇꯨ ꯈꯨꯖꯥꯝ ꯑꯗꯨꯗ ꯐꯠ ꯍꯥꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯔꯤ ꯃꯗꯨꯗ ꯊꯣꯝꯕꯅ ꯐꯖꯕꯤ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯩꯗꯨꯕꯣ ꯆꯥꯛ ꯇꯣꯛꯑꯕꯅꯤꯅ ꯇꯨꯝꯅꯤꯡꯉꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯔꯒꯦ ꯇꯧꯅꯤ ꯇꯥꯇꯣ ꯅꯪꯅ ꯆꯥꯔꯝꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛꯁꯤꯅ ꯀꯅꯥꯅ ꯂꯣꯏꯁꯤꯟꯗꯣꯏꯕ ꯑꯁ 이제 ꯍꯣꯏ 이마 ꯍꯣꯏ ꯂꯩꯁꯤꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯖꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯌꯥꯝ ꯊꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯨ ꯆꯪꯈꯤꯕ ꯌꯥꯔꯣꯏꯀꯣ ꯁꯤ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯉꯝꯃꯔꯣꯏ ꯑꯩ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯋꯥꯔꯦ ꯈꯪꯉꯕ ꯏꯁ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯇꯧꯗꯅ ꯋꯥꯔꯤꯕ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯒꯦꯕ ꯉꯁꯤꯒꯤ ꯆꯥꯛ ꯍꯥꯏꯔ 이때ꯃꯅ ꯊꯣꯡꯉꯤꯅꯤ ꯃꯤ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯍꯦꯟꯖꯥꯡ ꯁꯦꯝꯕ ꯈꯣꯠꯄ ꯌꯥꯎꯔꯤꯅꯤꯅꯦ ꯈꯪꯉꯕ ꯌꯥꯎꯏꯀꯣ ꯏꯆꯦ ꯃꯁꯤ ꯌꯦꯡꯀꯣ ꯃꯁꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯈꯣꯝꯗꯣꯔꯛꯏ ꯊꯣꯝꯕ ꯌꯥꯔꯤꯁꯦ ꯑꯉꯥꯡꯒ ꯃꯥꯟꯅꯔꯅꯨ ꯃꯥꯁꯨ ꯋꯥꯖ ꯇꯧꯔꯤꯅꯤ ꯏꯅꯥꯎ ꯆꯠꯂꯨ ꯆꯠꯂꯨ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯏꯆꯦ ꯂꯣꯏꯁꯤꯟꯍꯧꯔꯒꯦ ꯍꯣꯏ ꯏꯆꯦ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯍꯦ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯍꯥꯏꯅꯗꯣꯏꯅꯣꯕ ꯇꯧꯔꯤꯁꯤꯕꯨ ꯁꯤꯗꯕꯨ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯅꯪꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯁꯨꯕ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯨꯁꯣ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯀꯔꯥꯏꯗꯩꯅꯣ ꯆꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯨꯝꯁꯤꯗ ꯃꯧꯅꯦ ꯍꯥꯏꯗꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯀꯣꯛꯇꯣ ꯃꯁꯥꯅ ꯁꯥꯖꯕ ꯇꯥꯕ ꯑꯩꯁꯨ ꯁꯨꯃꯥꯏꯅꯃꯛ ꯇꯧꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯈꯪꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯣꯝꯕ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯤ ꯐꯖꯕꯤꯁꯨ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯐꯖꯕꯤ
ꯀꯩꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯁꯤꯜꯂꯤꯁꯤꯕꯣ? ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯏꯇꯩꯃꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯉꯤꯁꯦ ꯃꯁꯤꯗꯨꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯌꯥꯔꯣ ꯅꯪꯕꯣ? ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯗꯣꯏꯕꯣ? ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩꯁꯨ ꯍꯩꯇꯅ. ꯑꯗꯨꯕꯣꯕ ꯍꯩꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯔꯗꯤ ꯀꯃꯥꯏ ꯍꯩꯔꯛꯇꯧꯔꯤꯒꯦ? ꯍꯩꯅꯕ ꯇꯧꯗꯧꯅꯤꯅꯦ ꯅꯪꯕꯣ. ꯅꯪꯁꯦ ꯌꯥꯝ ꯉꯥꯡꯅꯩꯍꯦ ꯑꯁꯦꯡꯕ. ꯃꯈꯣꯏ ꯇꯥꯇꯣꯟ, ꯅꯪ ꯑꯩꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ? ꯍꯥ? ꯑꯩꯅ ꯋꯥꯕꯗꯣ ꯅꯪ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ? ꯏꯁꯦ ꯊꯕꯛ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯈꯣꯠꯄꯗꯨꯗꯤ ꯈꯔ ꯍꯩꯖꯤꯟꯕ ꯌꯥꯏꯗꯅ. ꯍꯣꯏꯁꯦ, ꯑꯩ ꯇꯧꯔꯒꯦ. ꯑꯗꯣ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯆꯥ ꯑꯊꯛ ꯑꯍꯥꯎꯕ ꯈꯔ ꯂꯩꯔꯛꯎꯀꯣ. ꯅꯣꯏ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯆꯥ ꯑꯊꯛ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯕ ꯐꯪꯗ꯭ꯔꯦꯕ. ꯀꯨꯏꯔꯦꯕ ꯆꯥꯈꯤꯗꯕ. ꯍꯣꯏ ꯍꯣꯏ ꯂꯩꯔꯛꯀꯦ. ꯅꯪꯗ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯣ ꯇꯧꯔꯝꯃꯣ. ꯏꯔꯦꯟꯖꯅ ꯐꯖꯅ ꯏꯃꯥ ꯍꯣꯏ ꯏꯇꯩꯃ ꯍꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ. ꯅꯣꯡꯃꯁꯨ ꯇꯥꯊꯣꯠꯅ, ꯃꯧ ꯑꯇꯣꯝꯕꯤ, ꯍꯩ ꯃꯧ ꯑꯇꯣꯝꯕꯤ. ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩ ꯀꯧꯕꯕꯣ? ꯅꯪꯕꯨ ꯀꯩꯗꯧꯔꯤꯕꯅꯣ? ꯑꯩꯕꯨꯔꯣ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯇꯨꯝꯃꯨꯕꯅꯤ. ꯅꯪ ꯑꯃ ꯇꯨꯝꯕꯗ ꯁꯤꯕ ꯇꯥꯔꯦ ꯏꯕꯦꯝꯃ. ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡꯗꯨꯝ ꯈꯔ ꯁꯣꯛꯆꯜꯂꯨ ꯆꯠꯂꯨ. ꯅꯨꯃꯤꯗꯥꯡꯒꯤ ꯏꯁꯤꯡ ꯃꯅꯥ ꯑꯃ ꯐꯥꯎ ꯂꯩꯇꯕꯅꯤ. ꯏꯃꯥ, ꯏꯆꯦ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯣꯛꯆꯅꯤꯗ. ꯑꯩ ꯇꯜꯂꯦꯕ ꯆꯠꯄ, ꯌꯥꯝ ꯂꯥꯞꯄꯦꯕ. ꯑꯗꯨ ꯇꯥꯅ ꯆꯠꯄ ꯉꯝꯃꯣꯏꯕ. ꯅꯆꯦꯗꯣ ꯂꯥꯛꯄ ꯉꯥꯏꯔꯕꯗꯤ ꯃꯝꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ. ꯃꯤ ꯃꯄꯥꯝ ꯆꯠꯈꯤꯕꯅꯤ. ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯁꯨ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯅ ꯊꯦꯡꯉꯛꯄ ꯌꯥꯏ. ꯅꯍꯥꯟꯒꯩ ꯅꯆꯦꯅꯗ ꯁꯣꯛꯏꯗꯨꯅꯤ. ꯀꯩꯗꯧꯒꯦ? ꯅꯪꯁꯨ ꯉꯁꯤꯒꯤꯗꯤ ꯁꯣꯛꯎꯕ ꯌꯥꯏꯗꯅ. ꯏꯃꯥ, ꯑꯩ ꯍꯩꯔꯣꯏꯕ. ꯏꯁꯦ ꯍꯩꯇꯕꯗꯣ ꯍꯩꯅꯕꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ. ꯍꯩꯔꯣꯏ ꯍꯩꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯀꯃꯥꯏ ꯍꯩꯅꯤ? ꯆꯠꯂꯨ, ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯁꯣꯛꯄ ꯆꯠꯅꯔꯤꯕꯅꯤ. ꯑꯁ, ꯏꯃꯥ, ꯑꯩ ꯁꯅꯥꯕꯨꯟ ꯄꯨꯕ ꯍꯩꯇꯦ ꯍꯥꯏꯕ. ꯍꯩ, ꯃꯁꯤꯗꯤ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ. ꯁꯅꯥꯕꯨꯟꯗ ꯍꯩꯇ꯭ꯔꯁꯨ ꯕꯥꯇꯤꯟꯗꯔ ꯀꯩꯅꯣ ꯍꯣꯜꯂꯨꯆꯣ. ꯉꯁꯥꯏꯅ ꯍꯣꯜꯂꯨꯔꯗꯤ ꯍꯟꯕꯨ ꯍꯜꯂꯛꯑꯅꯤ. ꯐꯖꯕꯤ ꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯁꯨꯃꯥꯏꯅ ꯈꯔ ꯉꯥꯡꯗꯅ ꯅꯝꯗꯅ ꯇꯧꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤ. ꯍꯩꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯔꯅꯤꯕ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯉꯁꯤꯗꯤ ꯇꯥꯊꯣꯠꯅ ꯐꯖꯕꯤꯕꯨ ꯅꯝꯗꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯍꯜꯂꯤ. ꯍꯩ ꯃꯧ ꯑꯇꯣꯝꯕꯤ, ꯆꯥꯛ ꯊꯣꯡꯕꯗꯅꯦ ꯆꯐꯨ ꯎꯌꯥꯟꯗꯣ ꯃꯈꯣꯜ ꯊꯣꯛꯍꯟꯒꯅꯨ, ꯇꯧꯍꯩꯗꯦ. ꯇꯞꯅ ꯏꯪꯅ ꯁꯍꯨꯝ ꯅꯥꯏꯗꯅ ꯊꯣꯡꯉꯨ. ꯏꯃꯥ, ꯁꯤꯒꯤ ꯃꯣꯔꯣꯛꯀꯤ ꯆꯥꯡꯁꯤ ꯌꯥꯔꯗ꯭ꯔꯣ? ꯁꯤꯒꯩ ꯊꯥꯛꯑꯗꯤ? ꯌꯥꯝꯃꯜꯂꯤ ꯅꯪꯒꯤꯗꯣ, ꯈꯔ ꯍꯟꯖꯜꯂꯨ. ꯍꯣꯔꯦꯟ ꯁꯥꯕꯅ ꯃꯤ ꯄꯨꯝꯅꯃꯛ ꯆꯥꯕꯒ ꯑꯃꯠꯇ ꯉꯝꯅꯔꯔꯣꯏ. ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯇꯥꯛꯇꯅ ꯆꯥꯛ ꯑꯗꯨꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯣꯡꯕ ꯂꯣꯏꯔꯦ. ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯤꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯆꯥꯕ ꯍꯧꯏ. ꯊꯣꯡꯕ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯄ ꯍꯧꯏ. ꯀꯩꯗꯧꯔꯤ ꯑꯇꯣꯝꯕ? ꯍꯦꯟꯖꯥꯡꯁꯤꯕꯨ ꯊꯨꯝꯒ ꯊꯥꯛꯇ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯊꯨꯝ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯅꯦ. ꯍꯩꯃꯥ, ꯑꯩꯗꯤ ꯊꯨꯝ ꯊꯥꯛꯄ ꯀꯥꯎꯔꯦꯗꯅ. ꯇꯧꯅꯤ ꯅꯪꯗꯤ. ꯑꯩꯅ ꯉꯁꯥꯏꯅ ꯊꯨꯝ ꯊꯥꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯅꯪ ꯀꯩꯗꯧ ꯂꯩꯒꯦ? ꯑꯩꯁꯨ ꯆꯥꯛꯄꯨ ꯊꯤꯒꯗ꯭ꯔꯥ ꯑꯗꯒꯤ ꯍꯦꯟꯖꯥꯡꯕꯨ ꯊꯣꯡꯒꯗ꯭ꯔꯥ ꯇꯧꯔꯤꯉꯩꯗ ꯀꯥꯎꯊꯣꯛꯈꯤꯕꯅꯤ ꯀꯩꯅꯣ ꯏꯃꯥ. ꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯥ? ꯍꯩ, ꯅꯆꯤꯟꯗ ꯈꯨꯝꯒꯗꯧ ꯁꯔꯨꯛ ꯏꯃꯥ ꯑꯁꯤꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯣ ꯈꯜꯂꯨ, ꯃꯇꯨꯡ ꯇꯧꯗꯅꯕ, ꯈꯪꯂꯕ꯭ꯔꯥ? ꯑꯩꯅ ꯉꯁꯥꯏꯅ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯤ, ꯍꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯃ ꯍꯥꯏꯔ ꯇꯜꯂꯤ, ꯑꯃ ꯍꯥꯏꯔ ꯍꯩꯇꯦ ꯍꯥꯏꯗꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯍꯩꯇꯕꯗꯣ ꯍꯩꯅꯕ ꯇꯝꯖꯟꯗꯧꯕ. ꯌꯥꯔꯤꯁꯤꯃ, ꯆꯥꯡ ꯍꯦꯛ ꯆꯥꯕꯁꯤꯗ ꯋꯥꯗꯣ ꯉꯥꯡꯅꯔꯅꯨ. ꯐꯖꯕꯤ, ꯅꯪꯁꯨ ꯊꯕꯛ ꯇꯧꯕꯗ ꯍꯟꯅ ꯇꯨꯅ ꯈꯔ ꯌꯦꯡꯕ ꯇꯝꯃꯨ. ꯊꯨꯝꯗꯣ ꯈꯔ ꯍꯥꯞꯄꯣ. ꯊꯨꯝꯗꯣ ꯅꯝꯃꯒ ꯆꯥꯔꯒꯦ. ꯆꯥꯛ ꯇꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ. ꯂꯦꯝꯕꯤ ꯐꯤꯔꯣꯟꯁꯤꯡꯗꯨ ꯊꯨꯞꯆꯤꯜꯂꯤ. ꯃꯥꯒꯤ ꯅꯨꯄꯥ ꯈꯣꯏꯃꯨꯅ, ꯅꯨꯄꯤ ꯅꯪꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣꯗꯅ. ꯃꯇꯝꯁꯦ ꯊꯦꯡꯉꯦꯅꯦ. ꯐꯤ ꯆꯥꯏꯔꯤꯁꯤꯡꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ. ꯑꯗꯨꯒ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯑꯩꯁꯨ. ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ. ꯉꯁꯤꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡꯗꯣ ꯆꯥꯕ ꯑꯝꯇ ꯌꯥꯗꯦꯕ. ꯑꯩ ꯇꯟꯗꯅ ꯋꯥꯒ ꯉꯥꯡꯖꯗ꯭ꯔꯕꯅꯤ. ꯍꯌꯦꯡꯁꯨ ꯏꯀꯩ ꯊꯣꯡꯕꯒꯤ ꯅꯨꯄꯤꯅꯒ ꯊꯣꯡꯉꯗꯤ ꯆꯥꯕꯒ ꯑꯝꯇ ꯌꯥꯗꯕ ꯇꯥꯔꯦ. ꯃꯥꯁꯨ ꯃꯌꯨꯝꯗ ꯀꯦꯅ ꯃꯧꯅ ꯂꯩꯔꯛꯄꯒꯤ ꯊꯕꯛ ꯏꯪꯈꯥꯡꯕꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯍꯩꯇꯦ. ꯈꯔ ꯂꯩꯔꯒ ꯇꯞꯅ ꯏꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯍꯩꯖꯔꯛꯄ ꯍꯥꯏꯗꯨꯅꯤ. ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ. ꯅꯪꯒꯤꯁꯨ ꯅꯅꯥꯎꯅꯤ. ꯅꯪꯅ ꯈꯔ ꯍꯦꯛ ꯍꯩꯅ ꯁꯤꯡꯅꯕꯗꯣ ꯏꯔꯦꯟꯖꯅ ꯇꯥꯛꯄꯤꯔꯣ. ꯍꯣꯏ ꯃꯈꯣꯏ ꯇꯥꯆꯧ. ꯀꯩꯗꯧꯔꯨꯅꯤ? ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅ ꯇꯧꯒꯗꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯏꯔꯦꯟꯖꯅ ꯋꯥꯈꯜ ꯇꯥꯅ ꯂꯣꯏꯅꯕꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯥꯊꯣꯠ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯁꯅꯥꯍꯟꯕꯤꯅ, ꯍꯥꯏ ꯇꯥꯊꯣꯠ, ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣꯃꯤ? ꯇꯥꯊꯣꯠ ꯁꯅꯥꯍꯟꯕꯤꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ. ꯃꯁꯤꯒꯤ ꯉꯥꯡꯕꯤꯌꯥꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯤꯅꯤ ꯇꯧꯔꯤꯁꯤ. ꯃꯁꯤꯗꯤ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯒ ꯆꯠꯀꯦꯀꯣ.
ꯀꯔꯤꯅꯣꯅꯦ ꯀꯗꯥꯏ ꯆꯠꯂꯣꯏꯅꯣ ꯍꯥꯏꯔꯒ ꯅꯪꯅ ꯈꯨꯝꯗꯕꯤ ꯒꯝ ꯍꯦꯛꯇ ꯆꯠꯈ꯭ꯔꯤꯕꯗꯨꯕꯣ ꯏꯁꯦ ꯑꯩꯗꯤ ꯅꯪꯅ ꯀꯧꯕꯗꯣ ꯇꯥꯍꯧꯗ ꯇꯧꯅꯤꯍꯦ ꯑꯩꯕꯨꯔꯣ ꯋꯥꯠꯐꯝꯗ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯦꯡꯂꯨꯕꯅꯤꯗ ꯂꯝꯕꯤꯁꯨ ꯐꯅ ꯁꯥꯡꯉꯤ ꯅꯪ ꯑꯩ ꯋꯥꯔꯤ ꯁꯥꯗꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯀꯩꯅꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯣ ꯇꯥꯊꯣꯠ ꯅꯣꯏꯒꯤ ꯁꯍꯔꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯕꯨ ꯀꯃꯥꯏꯒ ꯇꯧꯒꯦꯕ ꯐꯕ꯭ꯔꯕ ꯇꯥꯊꯣꯠ ꯃꯄꯨꯡꯅꯤꯡ ꯑꯗꯨꯗ ꯍꯥꯏꯖꯩ ꯑꯩꯅ ꯃꯁꯤ ꯍꯪꯉꯛꯑꯅꯤꯁꯦ ꯈꯪꯉꯕꯅꯤ ꯃꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯥꯎ ꯍꯦꯟꯖꯟꯅ ꯇꯝꯃꯨꯗꯣꯏꯅꯦꯕ ꯑꯣ ꯐꯩꯌꯦ ꯌꯥꯝ ꯐꯩꯌꯦ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯌꯥꯝ ꯁꯨꯅꯤꯡꯗꯦ ꯌꯥꯝ ꯐꯥꯎꯋꯦ ꯀꯥꯏꯅ ꯍꯥꯏꯅꯕ ꯇꯥꯏꯗ ꯑꯩꯕꯣ 이몽기 타버 인캉 아남바디 ꯀꯔꯤ ꯅꯣꯏꯒꯤ ꯃꯧ ꯑꯍꯟꯅ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯗ ꯀꯅꯥꯅ ꯍꯥꯏꯅꯣꯗ ꯇꯥꯅꯤꯡꯗꯦꯗ ꯁꯅꯥꯍꯟꯕꯤ ꯍꯣꯏ ꯑꯉꯥꯡ ꯈꯔ ꯑꯣꯏꯕꯒꯤ ꯃꯌꯨꯝꯗ ꯀꯦꯅ ꯃꯧꯅ ꯂꯩꯔꯛꯄꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯃꯆꯨ ꯇꯥꯗꯕꯒꯤ ꯋꯥꯅꯤ ꯑꯇꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯤꯕꯨ ꯈꯪꯗꯅ ꯃꯤꯋꯥ ꯌꯥꯝ ꯉꯥꯡꯅꯩ ꯈꯪꯗꯦꯗ ꯑꯩꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯁꯨꯝ ꯇꯥꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯇꯥꯊꯣꯏ ꯃꯣꯏ ꯁꯍꯔꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯌꯥꯝ ꯐꯥꯎꯋꯦ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯃꯣꯏꯅ ꯌꯥꯝ ꯎꯁꯤꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯕꯅꯦꯕ ꯍꯦꯔꯥ ꯃꯤ ꯈꯔ ꯇꯧꯔꯁꯨ ꯂꯣꯏꯅ ꯇꯧꯕ ꯅꯠꯇꯦꯗ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯏꯃꯧꯅꯒ ꯇꯥꯊꯣꯠ ꯑꯩꯉꯣꯟꯗꯒꯅꯦ ꯑꯗꯨꯝꯅ ꯇꯧꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯐꯖꯕꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯂꯩ ꯆꯥꯔꯦ ꯑꯁꯤ ꯃꯥ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯃꯄꯥꯝꯗ ꯆꯠꯄꯅꯤ ꯐꯖꯕꯤ ꯎꯕꯗ ꯃꯃꯥꯅ ꯏꯃꯥꯒꯤ ꯐꯖꯕꯤ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯏꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯏꯆꯥ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯋꯥꯔꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯍꯣꯏ ꯏꯃꯥ ꯋꯥꯔꯦꯗ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯀꯩꯅꯣ ꯏꯆꯥꯕꯨ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯏꯃꯛ ꯃꯛꯁꯤꯜꯂꯗꯅ ꯅꯌꯥꯡꯒꯗꯣ ꯏꯀꯪ ꯀꯪꯉꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦꯗ ꯑꯅꯥ ꯑꯌꯦꯛꯄꯨꯗꯤ ꯏꯃꯥ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯏꯃꯛ ꯃꯛꯁꯤꯜꯂꯗꯅ ꯅꯪꯕꯨ ꯅꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯅꯒ ꯂꯩꯕ꯭ꯔꯅꯦ ꯀꯃꯥꯏ ꯇꯧꯒꯦ ꯑꯁ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯣꯗ ꯏꯃꯥ ꯑꯩ ꯌꯨꯝꯗꯨꯗ ꯌꯥꯝ ꯂꯩꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯁꯤꯒ ꯃꯣꯏ ꯂꯋꯥꯏꯗꯨꯗ ꯇꯧꯔꯤꯗꯨꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯌꯦꯕ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯃꯥꯏꯒꯗꯤ ꯇꯧꯒꯦꯕ ꯇꯥꯃꯣꯅꯤ ꯏꯃꯥꯗ ꯑꯗꯨꯔꯣ ꯏꯅꯦꯝꯄꯣꯛꯅꯤ ꯇꯧꯔꯤꯗꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯇꯥꯟꯅꯗꯅ ꯑꯗꯨꯝ ꯍꯦꯛ ꯉꯥꯡꯗꯧꯒꯤ ꯇꯧꯔ ꯂꯩ ꯑꯩ ꯎꯕ ꯌꯥꯔꯣꯏ ꯍꯩꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯁꯤꯜꯂꯨ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯨꯝ ꯆꯒꯠ ꯉꯥꯡꯗꯅ ꯂꯩꯅꯦꯕ ꯑꯩꯁꯦ ꯃꯣꯏꯒꯤ ꯌꯨꯝꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏꯔꯦ ꯃꯥꯅ ꯈꯜꯂꯤꯕꯨ ꯇꯧꯔꯝꯅꯤꯌꯦ ꯅꯣꯏꯅ ꯅꯦꯝꯄꯣꯛꯇꯣ ꯁꯛꯇꯥ ꯑꯃ ꯇꯧꯋꯦꯕ ꯃꯕꯨꯛ ꯑꯃ ꯏꯁꯦꯡ ꯁꯦꯡꯉꯝꯃꯣꯏ ꯍꯥꯏꯁꯦ ꯏꯃꯥꯅ ꯉꯍꯥꯟꯅ ꯈꯪꯉꯕꯅꯤ ꯈꯪꯗꯦ ꯏꯃꯥ ꯑꯩꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯁꯦ ꯁꯨꯝ ꯇꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯁꯦꯡꯅ ꯂꯩꯕ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯕꯨ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯅꯪꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯅꯌꯨꯝꯗ ꯄꯥꯟꯖꯈꯤꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯗꯧꯗꯣ ꯈꯠꯂꯤ ꯍꯦꯛꯇ ꯆꯦꯟꯊꯣꯛꯈꯤ ꯏꯃꯥꯅꯗꯤ ꯏꯆꯥꯅ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥ ꯀꯔꯕꯥꯔꯒ ꯆꯥꯎꯅ ꯇꯧꯕ ꯑꯃ ꯂꯩ ꯃꯗꯨꯗ ꯂꯩꯅꯕ ꯁꯤꯟꯕꯤꯒꯦ ꯇꯧꯔꯒ ꯅꯪꯅ ꯀꯔꯥꯏꯗꯒꯤꯅꯣ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯐꯪꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯗ ꯅꯌꯨꯝꯗꯣ ꯍꯦꯛ ꯄꯥꯟꯊꯣꯛꯈꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯕ ꯌꯥꯝꯅ ꯏꯃꯥ ꯑꯗꯨꯃꯥꯏꯅꯒ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯑꯩ ꯌꯥꯝ ꯆꯥꯛꯏꯕ ꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯗ ꯑꯩ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯀꯔꯤ ꯅꯨꯡꯒꯤꯅꯣꯗꯣ ꯍꯦꯛ ꯌꯧꯏ ꯑꯗꯣ ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ ꯀꯃꯥꯏꯒꯗꯤ ꯇꯧꯒꯦꯕ ꯏꯃꯥ ꯃꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯐꯔꯝꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯈꯠꯂꯛꯏꯌꯦ ꯍꯣ ꯃꯗꯨ ꯃꯌꯥꯝꯗꯣ ꯐꯅꯕ ꯍꯥꯏꯔꯗꯤ ꯅꯣꯏ ꯅꯇꯩ-ꯅꯅꯥꯎ ꯑꯅꯤ ꯇꯣꯉꯥꯟꯅ ꯀꯣꯛ ꯆꯥꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯌꯥꯔꯗꯧꯅꯤ ꯃꯥꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯅꯦ ꯏꯃꯥ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯏꯅꯦꯝꯗꯨꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯃꯥꯅ ꯌꯥꯔꯛꯇ ꯌꯥꯏꯔꯗ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯅꯪꯅ ꯌꯥꯅꯕ ꯍꯥꯏꯌꯨ ꯏꯆꯥꯁꯤꯗꯤ ꯅꯣꯏ ꯅꯅꯦꯝꯗꯨꯒ ꯄꯨꯜꯂꯤꯉꯩ ꯅꯪ ꯅꯨꯡꯉꯥꯏꯕ ꯈꯪꯉꯔꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ ꯑꯩꯁꯨ ꯑꯗꯨꯅꯗꯤ ꯐꯗꯧ ꯃꯥꯟꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯐꯖꯕꯤ ꯊꯣꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯇꯥꯇꯣꯟꯂꯁꯦ ꯀꯩꯗꯧꯔꯒꯦ ꯐꯖꯕꯤ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯃꯨꯛ ꯀꯧꯗ꯭ꯔꯁꯨ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯁꯦꯕ ꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗꯤ ꯑꯩ ꯂꯩꯕ ꯇꯜꯂꯦꯕ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯑꯗꯅ ꯁꯤꯕꯨ ꯌꯨꯝꯅꯦꯅ ꯌꯥꯝ ꯍꯩꯅꯗꯦꯕ ꯀꯣ ꯃꯈꯣꯏ ꯇꯥꯇꯣꯟ ꯌꯨꯝ ꯑꯅꯧꯕ ꯐꯖꯕ ꯑꯃ ꯁꯥꯁꯦꯕ ꯀꯔꯤꯅꯣ ꯐꯖꯕꯤ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯍꯧꯖꯤꯛꯄꯨ ꯌꯨꯝ ꯁꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯌꯨꯝ ꯁꯥꯗꯧꯔꯤꯒꯦ ꯌꯨꯝꯒ ꯁꯥꯕꯁꯤꯕꯨ ꯐꯥꯒꯤꯗꯧꯅꯒ
ꯌꯥꯝ ꯂꯥꯏꯅꯒ ꯍꯥꯏꯔꯤ ꯁꯦꯟꯕꯨ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯗ ꯈꯔ ꯍꯥꯞꯄꯣ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯦ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯊꯨꯅ ꯁꯥꯅꯕ ꯇꯧꯁꯦꯕ ꯑꯁ ꯐꯖꯕꯤ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯕꯨ ꯋꯥꯅꯤꯅꯦ ꯅꯪꯁꯨ ꯑꯣꯏꯔꯣꯏꯗꯕ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯏ ꯑꯩꯒꯤꯁꯦ ꯅꯤꯡꯉꯥꯏ ꯇꯧꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯥꯒꯤ ꯌꯨꯝꯗꯤ ꯌꯥꯝꯅꯁꯨ ꯆꯥꯎꯋꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯅꯣꯏ ꯁꯤꯒꯤꯅ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯑꯗꯅ ꯑꯩ ꯁꯣꯔ ꯐꯨꯟꯒꯦ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏ ꯑꯥꯒꯤ ꯌꯨꯝ ꯐꯖꯕꯗꯨꯗ ꯑꯗꯨꯝ ꯂꯩꯔꯨꯔꯗꯅ ꯑꯩꯈꯣꯏꯒꯤꯁꯤ ꯄꯤꯛꯑꯦ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯕꯒꯤ ꯁꯦꯜꯗꯤ ꯂꯩꯇꯦꯕ ꯃꯈꯣꯏ ꯇꯥꯇꯣ ꯅꯪꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯒꯩꯁꯨ ꯌꯥꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯧꯈꯠꯂꯛꯑꯦ ꯍꯥꯟꯅꯒꯁꯨ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦꯕꯣ ꯑꯩꯉꯣꯟꯗꯁꯨ ꯋꯥꯒꯁꯦ ꯐꯖꯅ ꯉꯥꯡꯗ꯭ꯔꯦꯕ ꯐꯖꯕꯤ ꯃꯆꯤꯟꯗꯣ ꯄꯩꯗꯨꯅ ꯂꯩꯈꯤ ꯊꯣꯡꯕ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯗꯨꯅ ꯊꯦꯝꯃꯛꯏ ꯐꯖꯕꯤ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯦꯜ ꯂꯩꯇ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯁꯦꯜ ꯂꯩꯔꯒ ꯀꯣꯟꯅ ꯇꯞꯅꯅꯦ ꯌꯨꯝ ꯐꯖꯕ ꯍꯥꯏꯕꯗꯣ ꯁꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯊꯣꯝꯕꯅ ꯊꯦꯝꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯅꯣꯡꯃꯁꯨ ꯐꯖꯕꯤ ꯑꯌꯨꯛ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯨ ꯅꯝꯖꯟꯗꯨꯅ ꯇꯨꯝꯃꯒ ꯍꯦꯛ ꯂꯩꯊꯣꯛꯏ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯣꯟꯅ ꯆꯪꯉꯛꯄꯗ ꯃꯣꯏꯅ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛꯇꯨ ꯑꯗꯨꯝ ꯀꯥꯆꯤꯟ ꯑꯗꯨꯗ ꯅꯝꯖꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯈꯥꯛ ꯑꯁꯤ ꯐꯦꯡꯗ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯍꯩ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯍꯩ ꯃꯧ ꯑꯇꯣꯝꯕꯤ ꯀꯩꯅꯣ ꯏꯃꯥ ꯃꯤꯅ ꯑꯣꯏꯔꯣꯡ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯛꯄꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯀꯧꯅꯕ ꯃꯇꯝꯒ ꯂꯩꯇ꯭ꯔꯕꯣ ꯇꯨꯝꯕꯒ ꯂꯣꯏꯅ ꯀꯥꯏꯔꯦ ꯇꯧꯔꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯀꯧꯕꯕꯣ ꯍꯩ ꯅꯪ ꯇꯨꯝꯕꯒ ꯂꯥꯏꯔꯤ ꯀꯣꯟ ꯂꯨꯈꯥꯛꯁꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯅꯝꯁꯤꯜꯂꯒ ꯊꯝꯕꯁꯦ ꯑꯩꯅ ꯇꯧꯒꯅꯨ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯏꯃꯥ ꯑꯩꯗꯤ ꯀꯣꯟꯁꯦ ꯐꯦꯡꯒꯦꯕꯨꯗꯤ ꯇꯧꯕꯅꯦ ꯑꯗ ꯎꯠꯅ ꯀꯣꯟ ꯐꯦꯡꯕꯁꯦ ꯈꯨꯠꯁꯦ ꯌꯥꯝ ꯆꯨꯏ ꯇꯧꯕꯅꯦ ꯑꯗ ꯍꯣꯔꯦꯟ ꯏꯆꯦ ꯂꯥꯛꯑꯒ ꯐꯦꯡꯖꯔꯖꯅꯤꯅ ꯊꯅꯝꯕ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯆꯦꯗ ꯉꯥꯏꯔꯒ ꯂꯩꯔꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯀꯣꯟꯁꯤꯗꯨꯝꯅꯦ ꯐꯦꯡꯉꯨ ꯂꯥꯎ ꯏꯃꯥ ꯏꯁꯤꯡ ꯍꯣꯜꯂꯛꯀꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯀꯣꯟꯗꯣ ꯈꯔ ꯐꯦꯡꯕꯤꯔꯣ ꯏꯁꯤꯡꯗꯣ ꯑꯩꯅ ꯑꯣꯏꯅ ꯍꯣꯜꯂꯛꯀꯦ ꯑꯩ ꯈꯨꯠꯁꯦ ꯆꯨꯅꯤ ꯐꯦꯡꯕ ꯇꯜꯂꯦꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏꯗꯣ ꯐꯦꯠ ꯂꯩꯗꯨꯅ ꯆꯠꯈꯤ ꯇꯥꯊꯣꯠ ꯆꯠꯈꯤꯕ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯑꯩꯕꯨ ꯀꯔꯝꯍꯥꯏ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯁꯨꯛ ꯍꯥꯏꯕꯗ ꯂꯧꯗꯕ ꯃꯧꯁꯤꯕꯨ ꯀꯔꯤꯅꯣꯕ ꯃꯔꯤꯟ ꯑꯁꯨꯛ ꯇꯟꯕ ꯃꯧꯁꯤꯕꯨ ꯀꯩꯅꯣ ꯈꯔ ꯊꯦꯝ ꯅꯧꯗꯅ ꯇꯥꯛꯄꯤꯒꯦ ꯇꯧꯅꯤ ꯌꯥꯗꯦ ꯃꯥꯒꯤ ꯑꯁꯤꯒꯤ ꯃꯤ ꯎꯁꯤꯠꯇꯕꯤ ꯃꯑꯣꯡ ꯑꯁꯤꯗꯅꯤ ꯑꯩꯅ ꯇꯥꯟꯅꯔꯒ ꯈꯨꯄꯥꯛꯅ ꯊꯥꯅꯤꯡꯉꯤꯁꯤ ꯑꯃꯨꯛ ꯆꯥꯎꯊꯣꯏ ꯑꯌꯨꯛꯀꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯥꯔꯨꯗꯨꯅ ꯍꯟꯖꯤꯜꯂꯛꯑꯒ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯇꯥꯁꯨ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯃꯄꯥ ꯆꯥꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ ꯊꯛꯅꯤꯡꯕꯅꯕꯨ ꯌꯥꯗ꯭ꯔꯕꯅꯤ ꯈꯧꯋꯪꯅꯔꯦ ꯏꯁꯥꯁꯤ ꯑꯗꯣ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯒꯦꯕꯨ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯍꯜꯂꯁꯤꯔ ꯍꯥꯏꯔꯤꯕ ꯀꯩꯒꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯍꯟꯗꯣꯏꯕ ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯁꯥꯒꯤꯗꯤ ꯀꯩꯝꯇ ꯇꯧꯗꯦꯗ ꯃꯣꯏ ꯑꯥꯗ ꯂꯩꯕꯗꯣ ꯃꯥ ꯀꯌꯥ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯤ ꯑꯗꯨꯅ ꯁꯤꯗ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯩꯍꯜꯂꯁꯤꯔꯅ ꯑꯩꯅ ꯈꯜꯂꯤꯕ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯃꯃꯥ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯆꯩꯗꯣ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥꯁꯨ ꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯝ ꯉꯝꯅꯕ ꯂꯩꯖꯅꯤ ꯑꯗ ꯏꯆꯥꯅꯨꯄꯤꯗꯣ ꯃꯊꯟꯗꯅꯤ ꯏꯆꯥꯅ ꯃꯣꯏ ꯑꯥꯗ ꯋꯥꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯂꯩꯕ ꯍꯩꯅꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯍꯟꯁꯤꯔ ꯈꯟꯕ ꯍꯩꯅꯗꯦꯕꯨ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯗꯣ ꯍꯩꯅꯗꯕꯗꯨ ꯍꯩꯅꯅꯕ ꯇꯧꯒꯗꯕ ꯑꯗꯨꯒ ꯃꯃꯥꯅ ꯈꯜꯂꯤꯗꯣ ꯌꯨꯝ ꯀꯥꯏꯅꯕ ꯊꯕꯛꯅꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯅꯪꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯆꯥꯕꯨ ꯊꯦꯝꯅꯧꯗꯅ ꯋꯥꯈꯜ ꯇꯥꯍꯟꯕꯒꯤ ꯃꯍꯨꯠ ꯑꯄꯪꯕꯤ ꯅꯆꯥꯗꯨꯅ ꯍꯥꯏꯔꯒ ꯅꯪꯅ ꯃꯗꯨꯗ ꯃꯊꯣꯏ ꯍꯥꯞꯄꯤꯕꯗꯣ ꯅꯪ ꯑꯗꯨꯝ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯔꯛꯀꯅꯨꯀோ ꯑꯁ ꯃꯈꯣꯏ ꯃꯄꯥꯁꯤꯗꯤ ꯅꯆꯥꯁꯦ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯕꯒ ꯈꯪꯗ꯭ꯔ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯪ ꯀꯩ ꯈꯪꯉꯤ ꯅꯪ ꯀꯩ ꯈꯪꯒꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯆꯥꯗ ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯆꯥꯒꯤ ꯌꯨꯝ ꯀꯥꯏꯗꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯂꯩꯕ ꯍꯥꯏꯕꯗꯣ ꯃꯇꯝ ꯈꯔꯗꯤ ꯐꯩ ꯍꯌꯦꯡ ꯃꯧ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯕ ꯆꯩꯅꯕꯗꯨꯔꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯋꯥ ꯉꯥꯡꯕꯗꯅꯦ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯒ ꯉꯥꯡꯒꯅꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯉꯥꯡꯕ ꯇꯝꯃꯨꯀꯣ ꯃꯃꯥ ꯅꯪ ꯑꯃ
ꯃꯃꯥ ꯑꯃ ꯑꯣꯏꯅ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯎꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯐꯖꯕꯤ ꯃꯅꯦꯝꯅ ꯇꯥꯛꯄ ꯉꯥꯡꯕꯁꯨ ꯀꯌꯥ ꯂꯧꯔꯝꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯐꯖꯕꯤ ꯇꯥꯊꯣꯠꯅ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯇꯩꯍꯜꯂꯤ꯫ ꯋꯥꯏ ꯇꯩꯔꯤꯅꯦ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯃꯍꯤꯅ ꯄꯨꯝꯂꯥꯡ ꯂꯥꯡꯉꯗꯨꯅ ꯑꯃꯨꯛ ꯇꯩꯕ ꯂꯣꯏꯔꯦ ꯇꯧꯔꯤꯕ꯫ ꯃꯗꯨꯕꯨ ꯇꯥꯊꯣꯠꯅ ꯍꯦꯛ ꯎꯏ꯫ ꯍꯩ ꯃꯧ, ꯀꯔꯤ ꯋꯥꯏ ꯈꯨꯇꯩ ꯂꯥꯛꯇꯩꯅꯣꯅꯦ? ꯃꯍꯤ ꯑꯁꯨꯛ ꯂꯥꯡꯕꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯩꯔꯗꯤ ꯀꯃꯥꯏ ꯌꯥꯗꯧꯔꯤꯒꯦ? ꯐꯖꯅ ꯏꯔꯦꯟꯖꯅ ꯇꯩꯌꯨ, ꯃꯤꯒ ꯅꯥꯟꯊꯨꯗꯅ ꯁꯤꯟꯅꯕ ꯇꯥꯔꯦ꯫ ꯏꯃꯥ, ꯑꯩꯅ ꯋꯥꯏ ꯇꯩꯕ ꯍꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯤꯐꯥꯎ ꯌꯥꯝ ꯋꯥꯅ ꯇꯩꯔꯤꯕꯁꯦ꯫ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯀꯅꯨ, ꯑꯩ ꯊꯕꯛ ꯇꯧꯔꯤꯁꯦ ꯇꯧꯐꯝꯒ ꯈꯪꯗꯦꯕ꯫ ꯅꯪꯅ ꯍꯩꯇꯕꯗꯣ ꯍꯩꯅꯅꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯁꯨꯃꯥꯏꯅꯕꯨ ꯋꯥꯏ ꯀꯅꯥꯅ ꯇꯩꯕ ꯍꯧꯅꯒꯦ? ꯑꯗꯨꯏ ꯁꯔꯨꯛ ꯌꯦꯅꯈꯥꯗ ꯁꯟꯊꯤ ꯈꯔ ꯂꯩꯍꯧꯕꯗꯣ ꯑꯗꯨ ꯍꯥꯞꯄꯒ ꯏꯔꯦꯟꯖꯟ ꯑꯝꯇ ꯇꯩꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯂꯩꯕꯥꯛꯁꯦ ꯂꯣꯏꯅ ꯄꯨꯡꯊꯣꯛꯇꯅ ꯀꯥꯏꯔꯅꯤ꯫ ꯁꯟꯊꯤ ꯍꯥꯏꯕ? ꯉꯝꯖꯔꯣꯏ꯫ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯁꯟꯊꯤ ꯀꯥꯏꯗꯣ ꯏꯈꯨꯠꯁꯤꯅ ꯐꯥꯎ ꯍꯦꯛ ꯊꯦꯡꯖꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯃꯔꯩ ꯃꯔꯥ ꯇꯧꯕ ꯅꯪꯗꯤ ꯅꯌꯨꯝꯗꯣ ꯀꯩꯗꯧꯕꯒꯤ ꯄꯥꯜꯂꯛꯏꯒꯦ? ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯅꯌꯨꯝꯗꯣ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯎ ꯌꯥꯗ꯭ꯔꯣ? ꯍꯦꯔꯥ, ꯏꯃꯥꯅ ꯑꯗꯨ ꯌꯧꯅ ꯀꯥꯏꯗꯤ ꯉꯥꯡꯀꯅꯨꯗ꯫ ꯁꯤ ꯌꯧꯅ ꯉꯥꯡꯉꯛꯅꯕꯗꯤ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯍꯩꯇꯕꯗꯨ ꯍꯩꯅꯕ ꯁꯤꯡꯅꯕ ꯇꯥꯛꯄꯗꯤ ꯂꯧꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯉꯥꯡꯉꯛꯄꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯍꯣ, ꯑꯩꯗꯤꯅꯦ ꯅꯣꯏꯒꯤꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇꯤꯌꯦ꯫ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯍꯔꯗꯗꯤ ꯑꯁꯨꯝꯅꯁꯨ ꯇꯧꯖꯔꯛꯇꯦ ꯈꯪꯉꯕꯣ? ꯑꯗꯨ ꯑꯣꯏꯔꯒ ꯅꯣꯏꯒꯤ ꯁꯍꯔꯗꯨꯗ ꯑꯗꯨꯝ ꯂꯩꯔꯨꯔꯣ ꯌꯥꯗ꯭ꯔꯣ? ꯁꯤꯗ ꯀꯩꯗꯧꯕ ꯅꯌꯨꯝꯗꯣ ꯄꯥꯜꯂꯛꯏꯒꯦ ꯅꯪ? ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯈꯪꯉꯗꯤꯅꯦ ꯅꯣꯏ ꯁ꯭ꯋꯥꯏ ꯆꯥꯎꯈꯠꯇꯕ ꯃꯐꯝ ꯑꯁꯤꯗꯅꯦ ꯌꯨꯝꯒꯁꯦ ꯄꯥꯟꯖꯔꯝꯃꯣꯏꯗꯝꯅꯦ꯫ ꯑꯩꯁꯨ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯗꯣ ꯌꯧꯔꯤꯕꯖꯥꯅꯤ꯫ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤꯅꯣꯕ? ꯍꯩꯃꯧ ꯑꯇꯣꯝꯕꯤꯌꯥ, ꯅꯪ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯅꯪ ꯅꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ꯫ ꯑꯩ ꯏꯁꯤꯡꯗꯣ ꯂꯥꯛꯑꯗꯤ ꯅꯪ ꯊꯥꯕꯤꯔꯣꯍꯦ, ꯊꯥꯕꯤꯔꯣꯕ ꯑꯝꯇ ꯅꯪꯅ ꯉꯝꯃꯗꯤ꯫ ꯑꯗꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨꯅ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩ ꯊꯣꯡꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯅꯤ꯫ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯊꯣꯡꯕꯅ, ꯀꯩꯅꯣ ꯐꯖꯒꯦ, ꯅꯪꯅ ꯏꯃꯥꯗ ꯋꯥꯗꯨꯕꯨ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯩꯗꯧꯅꯔꯒꯦ ꯏꯃꯥ? ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤ ꯆꯤꯡꯒꯟꯕꯤ ꯑꯁꯦ ꯈꯔ ꯋꯥꯔꯛꯎ꯫ ꯑꯩꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯊꯦꯝꯅꯧꯗꯅ ꯂꯣꯏꯅꯕꯤꯕꯁꯤꯗ ꯃꯥ ꯁꯨꯝ ꯏꯊꯛꯇ ꯀꯥꯔꯛꯂꯦ꯫ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯁꯤꯒꯤ ꯄꯤꯛꯅ ꯃꯔꯨꯝ ꯀꯥꯕꯤꯁꯦ꯫ ꯃꯈꯣꯏ ꯇꯥꯇꯣꯟ, ꯑꯩ ꯇꯁꯦꯡꯅ ꯅꯣꯏꯒꯤ ꯅꯌꯨꯝ ꯑꯁꯤꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯕꯨ ꯏꯄꯥꯝꯗ ꯊꯤꯟꯕꯤꯔꯣ꯫ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅꯇ ꯁꯨꯝ ꯇꯧꯍꯟꯗꯧꯒꯤ ꯇꯧꯔꯤꯕ ꯅꯣꯏ ꯅꯃꯥ ꯑꯁꯤꯅ꯫ ꯐꯖꯕꯤ, ꯋꯥ ꯉꯥꯡꯕꯗꯅꯦ ꯅꯣꯏ ꯅꯃꯥ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯇꯧꯔꯒ ꯉꯥꯡꯒꯅꯨꯀꯣ, ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ꯫ ꯑꯗꯨꯒ ꯏꯃꯥꯅ ꯅꯪꯕꯨ ꯊꯕꯛ ꯇꯧꯍꯜꯂꯤꯗꯨꯗꯤ ꯅꯪ ꯊꯕꯛ ꯇꯧꯕ ꯍꯩꯇꯕꯗꯣ ꯍꯩꯅꯕꯒꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯕꯨ ꯅꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯃꯤꯅꯥꯏꯔꯣ? ꯐꯖꯕꯤ, ꯋꯥ ꯉꯥꯡꯕꯗꯅꯦ ꯅꯪ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯟꯒꯅꯨꯀꯣ, ꯐꯨꯔꯛꯀꯅꯤ ꯑꯩꯅ ꯍꯧꯖꯤꯛ꯫ ꯐꯨꯔꯣꯅꯦ, ꯅꯪꯁꯨ ꯑꯩꯕꯨ ꯐꯨꯕ ꯉꯝꯃꯅꯤ ꯁꯤꯔꯣ? ꯐꯨꯔꯣꯅꯦ꯫ ꯐꯖꯕꯤ, ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ꯫ ꯋꯥꯅꯒ ꯋꯥꯅ ꯍꯜꯂꯛꯄꯅꯤꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯏꯃꯨꯡ ꯆꯪꯉꯣ ꯌꯥꯔꯦ꯫ ꯇꯥꯅꯤꯡꯉꯔꯣꯏ ꯍꯧꯖꯤꯛꯇꯤ, ꯅꯪꯁꯨ ꯇꯥꯅꯤꯡꯉꯔꯣꯏꯕ꯫ ꯅꯣꯏ ꯅꯃꯥ ꯑꯁꯤꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯔꯗꯤ ꯅꯪ ꯇꯥꯅꯤꯡꯅꯤꯅꯦ, ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇꯗꯤ ꯅꯪ ꯇꯥꯅꯤꯡꯉꯔꯣꯏꯕ꯫ ꯃꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ? ꯃꯤꯅ ꯋꯥ ꯃꯈꯥ ꯁꯨꯝ ꯇꯥꯔꯅꯨ ꯍꯥꯏꯔꯗꯤ ꯀꯣꯛꯇꯣꯛꯎꯗꯅ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯕꯅ ꯐꯖꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ꯫ ꯐꯖꯕꯤ ꯃꯈꯖꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩ꯫ ꯐꯖꯕꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯣꯏꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯍꯥꯏ, ꯀꯔꯥꯏꯗꯅꯣꯅꯦ ꯅꯪꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨꯕꯣ? ꯍꯩꯃꯧ ꯑꯇꯣꯝꯕꯤ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ꯫ ꯃꯁꯤꯒꯤ ꯌꯣꯡꯀꯨꯝ ꯑꯁꯦ ꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯦ ꯍꯥꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯀꯣꯛ ꯂꯩꯇꯕ꯫ ꯑꯩꯗꯤꯅꯦ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯗꯧꯔꯤꯗ꯫ ꯊꯣꯡꯕ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯐꯖꯕꯤꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯈꯥꯝꯃꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯗꯨ ꯐꯥꯎꯕꯗ ꯐꯖꯕꯤ ꯌꯨꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯅꯔꯝꯃꯤ ꯐꯖꯕꯤ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ꯫ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯗ ꯂꯩꯔꯝꯗꯣꯏꯁꯤꯕꯣ? ꯑꯩꯗꯤꯅꯦ ꯑꯩ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ꯫ ꯋꯥꯈꯜ ꯑꯁꯨꯛ ꯇꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯐꯥꯎ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯦꯕ꯫ ꯃꯥꯁꯨ ꯃꯇꯝꯁꯤ ꯊꯦꯡꯂꯦ, ꯌꯨꯝꯗ ꯃꯤ ꯄꯥꯈꯠꯅꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯈꯟꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯔꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯗ꯫ ꯑꯉꯥꯡꯒ ꯑꯣꯏꯔꯦ, ꯁꯥꯎꯗꯅ ꯑꯃꯨꯛ ꯃꯣꯏ ꯌꯨꯝꯗꯒ ꯆꯠꯂꯝꯃꯗꯤ ꯀꯃꯥꯏ ꯇꯧꯕ? ꯍꯦꯔꯥ, ꯑꯗꯨꯛ ꯂꯥꯞꯈ꯭ꯔꯕ ꯂꯝꯗꯣ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯆꯠꯂꯝꯗꯧꯔꯤꯒꯦ? ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯆꯠꯂꯝꯃꯣꯏꯗ ꯀꯩꯁꯨ꯫ ꯀꯔꯥꯏꯗꯅꯣ ꯃꯁꯤ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯅꯦꯕ꯫ ꯑꯩꯈꯣꯏ ꯊꯣꯡꯕꯗꯨꯁꯨ ꯀꯩꯗꯧꯕꯒꯤ ꯈꯨꯠ ꯊꯥꯔꯤꯅꯣ ꯈꯪꯗꯦ ꯑꯉꯥꯡꯗꯨꯗ꯫ ꯑꯉꯥꯡꯅꯤ ꯊꯦꯝꯅꯧꯗꯅ ꯏꯔꯦꯟꯖꯅ ꯐꯖꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯒꯦ ꯍꯥꯏꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯡꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯨꯃꯤꯟꯅ ꯆꯪꯉꯛꯏ, ꯇꯥꯊꯣꯠ ꯃꯆꯥ ꯎꯕꯗ ꯈꯪꯅꯤꯡꯅ꯫ ꯏꯕꯨꯡꯉꯣ ꯑꯇꯣꯝꯕ, ꯀꯃꯥꯏ ꯇꯧꯔꯦ? ꯅꯪꯕꯨ ꯏꯃꯧꯒꯤ ꯂꯩꯐꯝ ꯈꯪꯂꯕ꯭ꯔꯣ? ꯏꯃꯥ, ꯈꯨꯔꯥ ꯆꯥꯎꯕꯅ ꯃꯣꯏꯒꯤ ꯑꯔꯣꯏꯕ ꯁꯍꯔꯗ ꯍꯥꯏꯒꯠꯈꯤꯕ ꯍꯋꯥꯗ ꯌꯥꯎꯔꯛꯈꯤ ꯍꯥꯏ꯫ ꯃꯣꯏ ꯌꯨꯝꯗ ꯆꯠꯂꯝꯗꯧ ꯃꯥꯜꯂꯦ꯫
ꯇꯥꯊꯣꯠ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯣꯔ ꯑꯃ ꯍꯣꯟꯊꯩ꯫ ꯏꯁ ꯅꯦ ꯍꯦꯛ ꯇꯥꯏꯗ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ꯫ ꯑꯩꯈꯣꯏꯅ ꯈꯔ ꯉꯥꯡꯆꯩ ꯇꯧꯈꯤꯕꯗꯨꯒꯤ ꯁꯥꯎꯗꯨꯅ ꯃꯄꯥꯝ ꯆꯠꯂꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯌꯦꯡ ꯍꯦꯛ ꯆꯠꯂꯒ ꯂꯧꯔꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯔꯝ ꯍꯥꯏꯅꯕꯨ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯐꯖꯕꯤ ꯃꯄꯥꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯃꯥꯗ ꯍꯦꯟꯖꯤꯟꯅ ꯄꯥꯎ ꯀꯌꯥ ꯑꯃꯁꯨ ꯇꯝꯖꯤꯜꯂꯤ꯫ ꯃꯆꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯇꯝꯂꯕꯗ ꯂꯇꯥ ꯀꯟꯅ ꯁꯥꯎꯔꯤ꯫ ꯏꯁ ꯃꯥꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯏꯗꯒ ꯈꯨꯄꯥꯛꯅ ꯊꯥꯕꯒꯁꯨ ꯁꯥꯔꯤꯕ꯫ ꯈꯪꯉꯤꯃ ꯁꯤꯗ ꯂꯥꯛꯈꯤꯁꯅꯨꯗꯅ ꯑꯩꯅ ꯑꯃꯨꯛ ꯃꯈꯖꯥꯏꯗꯣ ꯊꯥꯒꯦꯕ꯫ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ꯫ ꯏꯃꯥ ꯑꯩꯗꯤ ꯃꯗꯨꯒꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯒ? ꯏꯆꯥ ꯃꯥꯡꯅꯕꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛ ꯏꯆꯥꯁꯤꯗꯤ꯫ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏꯅ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯃꯃꯥ꯫ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ? ꯁꯤꯗ ꯂꯩꯕ ꯀꯥꯏꯗꯤ ꯀꯩꯅꯣꯕ? ꯌꯥꯝ ꯊꯨꯅ ꯊꯤꯌꯝꯅꯧꯗꯨꯅ ꯇꯧꯔꯒ ꯅꯆꯥꯅꯨꯄꯤꯗꯣ ꯍꯜꯍꯟꯈꯤꯅꯕ ꯇꯧ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ꯫ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ? ꯏꯆꯥꯕꯨ ꯍꯜꯍꯟꯈꯤꯅꯕ ꯇꯧ ꯍꯥꯏꯕꯣ? ꯌꯨꯝ ꯑꯗꯨꯗ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯍꯜꯂꯒ ꯃꯤꯒꯤ ꯐꯨꯐꯝ ꯆꯩꯐꯝ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯐꯨꯐꯝ ꯆꯩꯐꯝ ꯑꯣꯏꯍꯟꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯊꯣꯝꯕꯗꯨ ꯂꯥꯛꯑꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯈꯤꯅꯤ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯁꯦ ꯆꯠꯍꯟꯈꯤꯅꯕ ꯇꯧꯁꯤ ꯃꯃꯥ꯫ ꯅꯆꯥꯅꯨꯄꯤꯒꯤꯁꯨ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯤ꯫ ꯅꯆꯥꯅꯨꯄꯤꯅ ꯍꯥꯟꯅ ꯀꯩꯁꯨ ꯇꯧꯔꯨꯗꯅ ꯃꯤꯅ ꯑꯁꯨꯝ ꯍꯦꯛꯇ ꯇꯧꯔꯛꯄ ꯍꯧꯅꯗꯦ꯫ ꯃꯈꯣꯏ ꯃꯄꯥꯅ ꯏꯆꯥꯁꯤꯕꯨ ꯆꯥꯎꯈꯠꯇꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯍꯟꯅꯤꯡꯕꯕꯨ ꯀꯩꯅꯣ? ꯃꯥ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤꯕꯨ ꯁꯤꯗ ꯑꯗꯨꯝ ꯅꯆꯥꯅꯨꯄꯤꯁꯦ ꯊꯝꯗꯧ ꯅꯠꯇꯦꯀꯣ ꯃꯃꯥ꯫ ꯌꯥꯔꯣꯏ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯤꯗ ꯁꯨꯝ ꯊꯝꯃꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯃꯃꯥ ꯉꯁꯤ ꯅꯪ ꯑꯣꯏꯅ ꯆꯩ ꯂꯥꯛꯀꯅꯤꯀꯣ꯫ ꯁꯤꯗꯒꯤ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯍꯩꯇꯅ ꯅꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗꯁꯨ ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯈꯔ ꯈꯜꯂꯨꯅꯦ꯫ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯅꯆꯥꯒꯤ ꯃꯤꯆꯪꯗ ꯍꯦꯛꯇ ꯋꯥ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯝꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ꯫ ꯆꯥꯎꯊꯣꯏ ꯊꯣꯝꯕꯕꯨ ꯂꯥꯛꯄ ꯎꯕꯗ ꯊꯣꯝꯕ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯈꯣꯏꯔꯝꯖꯔꯤ ꯄꯥꯕ꯫ ꯑꯩ ꯐꯖꯕꯤꯕꯨ ꯂꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯑꯩ ꯂꯧꯕ ꯂꯥꯛꯏꯕ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏꯗꯝꯅꯤ꯫ ꯍꯩ ꯊꯣꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯑꯦ ꯍꯥꯏꯔꯤꯕꯗꯤ? ꯑꯩꯒꯤ ꯏꯆꯥꯅ ꯅꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯦ? ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯅꯆꯥ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯐꯖꯕꯤꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯆꯥꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯉꯝꯕ ꯂꯇꯥ ꯍꯧꯖꯤꯛꯇꯤ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯃꯌꯥ ꯎꯝꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯖꯕꯤꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯊꯣꯡꯕꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯗ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯏꯄꯥꯒꯤ ꯐꯖꯕꯤ ꯆꯠ ꯅꯐꯤ ꯍꯣꯡꯗꯣꯛꯑꯒ ꯏꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯣ꯫ ꯏꯍꯦ ꯂꯦꯞꯇꯅ ꯂꯩꯔꯅꯨꯅꯦ꯫ ꯅꯈꯣꯏ ꯃꯄꯥ ꯌꯥꯔꯤ ꯃꯃꯥ ꯅꯪ ꯋꯥ ꯉꯥꯡꯒ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯆꯥꯕꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯅꯤ ꯈꯪꯗꯕ ꯅꯪꯗꯨꯝ ꯉꯁꯤ ꯆꯩ ꯂꯥꯛꯀꯅꯤ꯫ ꯆꯠꯂꯣꯅꯦ ꯏꯄꯥꯒꯤ ꯐꯖꯕꯤ ꯅꯪꯕꯣ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯈꯠꯅꯔ ꯆꯩꯅꯔꯒ ꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ ꯏꯆꯥꯁꯤꯗꯤ꯫ ꯐꯖꯕꯤ ꯆꯠꯅꯤꯡꯗ ꯊꯣꯝꯕꯅ ꯄꯨꯗꯨꯅ ꯃꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯟꯈ꯭ꯔꯦ꯫ ꯐꯖꯕꯤꯁꯨ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯔꯛꯑꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯄ ꯍꯧꯔꯛꯇꯨꯅ ꯌꯨꯝꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤ꯫